pausing pizari Noneda houzik sariba world highest railway bridge asigi akoibada international level tourist center ama athuba matamda sanaba honaragani haina Manipur gi chief minister and Biren haikre tourism sector na miyoi kya hingnabagi lambi oihalli haina Manipur tourism forum gi founder president Dr. THW na fongdokre Lamdam asida sana khona badanatana hiram khudingmakta ani thokpagi hainabi leiriba si thadoksi haina Youth Affairs and Sports Minister Let Pau Haukipna appeal tawkre Amadi amukona lamdam asida leiriba luf amatagi mayokta leite karigumba apunbagi saktamda singnarakpa singbudi lemna tharoi haina Phairoijam nando luwangna cheksin wa thangkre Kurumjari Times of Manipur News mideng tabiri basingbu ngangun priyana taramna okche bagaloina na pau sandong pijari Noneda houzik sariba world highest railway bridge asigi akoibada international level tourist center ama athuba matamda sanaba honaragani haina Manipur gi chief minister and Birena None gi miyamda thajba pikre Manipur lenga ki tourism loisang na senduna ngasi None gi longmai ground da tourism and jobs a better future for all haiba thimda Pangthokiba the World Tourism Day lising ani taramapan gi thoramda athoiba mithunglen oikiba chief minister and Birena makhataraduna hapta asigi manungda None asigi akoibada leiba prajamiyamda CMHT Ayushman Bharat amadi tongan ba schemes kinga mari leinaba official tharaktuna miyamda card sin yenthongnaba thorang lokhalagani haiki Rajniti gi matangda paladuna chief minister na politician ama oiraga prajagi wakhal su khanba ngamdaba politician kya leirambana lamdam asina awaba mayoknabani Aigi haiba wakhal thadoaga mayamgi thabak tawrabadata leibak ama nungaiba ngamgani state asida BJP na lengak sasan hek pairakpadagi lamdam asida ahongba kaya purakpa ngamle chahi ani makhai gi mamangda state asigi GDP rate asi chada ahungga dasmit taret leiramba du ngasidi chada nipan yawba ngamle chatliba chahi asidadi sungsoi soidana chada tara yawba ngamlagani Manipur gi future tourism da lei lakadaba budget ta leiriba MLA hompu singi kendra khudingi tourist spot amamam semgatna honaragani Imphal da leiba MLA singi waina tourist singna leina ba hotel na chingba semgatna ba mathangi budget haplagani tourist spot hompu semgatlagani haiki thoramadu da consumer affairs minister Karam Shyam TCML chairman Dr. Sapam Ranjan Singh amadi Tamai constituency MLA Awangbau Niumai Sarugyaki Nat ki oiba jagoi isai ki agaloina na pangthokiba thoramadu None gi akoiba khungang singi mihut singna tongan ba memorandum kya su khusinarki 2019 under the theme tourism and jobs a better future for all. Now we have main aim of this to make the world free. Tourism sector na miyoi kya hingnabagi lambi oihalli haina Manipur Tourism Forum gi founder president Dr. THW na fongdorakre wafa masingasi maibam lot pachingda leiba Imphal Peace Museum da pangthokpa World Tourism Day gi thoramda fongdokibani Manipur Tourism Forum na Manipur Sarkar gi Department of Handloom and Textile MU gi Center for Entrepreneurship and Skill amadi India Tourism Imphal Office ka khusam naraga pangthokpa palan thoram aduda Handloom and Textiles ki Director Lamli Kamai MU gi MIMS and CESD ki Director Professor CH Ibohal Caesar Hospital and Research Institute ki MS Dr. S Zugindro Manipur Tourism Forum gi President Ais Radhakrishna Sarma su sarugyaki Caesar Hospital Classic Hotel amadi MU gi Mahiroi Singh amadi Handloom gi lamda thabak tawriba nupi kyana thauramadu da sarugyaki Dr. THW na haikibada ngasidi malemda thauram gi tourism gi maikaida mai kana onsilakli State asigi sunga sidi lamda masida tourism gi lamda ahongba kaya lakle masina miyoi kya thabak piba amadi hingnaba gi lambi oire mahausa gi oina leijaba fajaba mafam sing semgatpa yamna tangai fade haiki tourist saji adventure tourist orga de tongan ba category in lai re aduna taba sumda gi normal tourist oi targa di moisi nungai ba gi lakpane pleasure lawruge nungai rugen lakpane the lambi port hole mayam marakta lambi yam phatabada lakpada mai awabi awaba ngaktani aduna mai se amuk lamaga zoni suna halakta bi pham lai aduna sugum lambi thongi pham ji phagalan ba aduga tourist spot se hek yom matam da ju mafam da pifam thokpa amenities mayam si phajana dum piba tarutana nan thamba molan da ba
ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯇꯣꯏꯂꯦꯠꯀꯤ ꯀꯔꯤꯒꯤ ꯐꯤꯕꯝꯁꯤ ꯐꯖꯅ ꯊꯝꯕꯤꯔꯒꯗꯤ ꯇꯨꯔꯤꯁꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯊꯧꯔꯝ ꯑꯗꯨ ꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯣꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯆ ꯔꯥꯙꯥꯀ꯭ꯔꯤꯁꯅ ꯁꯔꯃꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯤꯝ ꯍꯣꯡꯗꯨꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯥꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯨꯔꯤꯁꯀꯤ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯇꯨꯔꯤꯖꯝ ꯂꯥꯛꯄꯗꯒꯤ ꯅꯔꯁꯀꯤ ꯗꯤꯃꯥꯟ ꯑꯗꯩ ꯃꯄꯥꯟꯗ ꯖꯄꯥꯟꯗ ꯊꯥꯕ ꯈꯣꯠꯄꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯤꯡꯒꯠꯂꯛꯏꯀꯣ ꯕꯦꯆ ꯑꯃ ꯊꯥꯕꯁꯨ ꯍꯧꯔꯕꯅꯦ ꯁꯤꯁꯤꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯕ ꯇꯨꯔꯤꯖꯝꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯣꯕꯁꯤ ꯃꯤ 10 ꯄꯤꯕꯗ ꯖꯣब ꯃꯤ 10ꯗ ꯇꯨꯔꯤꯖꯝꯅ ꯑꯃ ꯄꯤꯌꯦꯕꯀꯣ 10% of the entire international ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯖꯣꯕꯁꯤ 10%ꯁꯦ ꯇꯨꯔꯤꯖꯝꯅꯅꯦꯕ ꯄꯤꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯕꯅ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯇꯩ ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯝ ꯀꯟꯅ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗꯧꯕ ꯖꯒꯥ ꯇꯨꯔꯤꯖꯝꯁꯤꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯁꯤरिꯌꯁꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯁꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯤ ꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSAꯅ ꯁꯤꯟꯗꯨꯅ ꯄꯟꯖꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 19ꯂꯛ ꯁꯨꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ 2018 ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯔꯤꯌꯥꯒꯤ ꯆꯨꯡꯖꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯐꯦꯁꯇꯤꯚꯦꯜ 2018ꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯑꯃꯁꯨꯡ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯄꯣꯂꯤꯇꯤꯛꯁ ꯆꯪꯍꯟꯒꯨꯝꯁꯤ ꯋꯨꯁꯨ ꯃꯁꯥꯟꯅꯒꯤ ꯃꯇꯥꯡꯗ ꯑꯅꯤ ꯊꯣꯛꯄꯒꯤ ꯂꯩꯔꯤꯕ ꯋꯥꯐꯝꯗ ꯅꯧꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇꯔꯗ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯋꯨꯁꯨ ꯃꯁꯥꯟꯅ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯄꯣꯔꯠꯁ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕꯤꯅꯕ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯇꯝꯒꯤ ꯃꯃꯜ ꯃꯁꯛ ꯈꯪꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯂꯥꯏꯔꯤꯛ ꯈꯛ ꯇꯝꯕ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ ꯐꯪꯕ ꯉꯝꯂꯣꯏ इमुंगी लेकाइगी अमदी खुनाइगी कानगदब थबक थौरम कयादा सरुक यानबसु होनसी हाइकी मोइना यारेना रिकमेंड तौरक्ते दि स्टेट गवर्नमेंट असु रिकॉग्नाइज तौबा यादबा अदु थांगतागा वसु सिमदी स्टेट की यारे इंटरनेशनल की एम लेरे 2020 दा ओलंपिक तेसु पथोकनबा प्लान लेरे हाइबगी पाउसु लेरे अदुबो इंडिया की लेवल दा रिकॉग्नाइज तौदबई वाफम थंबीबदु थमोय सोकना ओजा अमना पनबीबदु ऐसु नुंगाइजदे ऐ इसामक तांग 8 दिल्ली दा किरण रिजिजू गा उनबा चटकनी यारगदी अदु ममांगदा रिप्रेजेंटेशन अमा पिरो ऐनसु एगी साइड गवर्नमेंट साइड तगी प्रेशर पीगे पांगथोखिबा चैंपियनशिप सिंग अदुदा लमदम असिगी सानारोय सिंग सरुक याबग लोइनना मालेमगी मियामदा लमदम असिबु सक ताकपद नतना मेडल किया लौरक्तुना लमदम असिगी माई पुरखलिबने पाउगी मरथना अतेंबा ब्रेक अमा लौजरी मैतै सिंगी पुवारीगा सागोनदुना लाक्लबा मफम अमा ओइरिबा सगोलबन थांगपात लैरिबा द थांगपात रेस्टोरेंट एंड डिपार्टमेंटल स्टोर ngaiha awabu pothafam ama oibata natana restaurant manungda yaujariba inbuilt departmental store da adomgi household items sing su phangbiragani veg amadi non veg ki menu items sing na adomgi taste bud to satisfy oihaliba menu items sing enjoy tobiyo amadi Thangapat ki view enjoy tobiyo Langston Biraksi the Thangapat restaurant and departmental store Mega Monsoon offer be a lifetime subscriber of lamjingbatomtv daily newspaper at ₹10,000 only For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West or contact us at 8837353352 or 9402991938. Nupi ekhoigidi khongthang khuding seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi khoi chingnaningai oidre
ꯑꯩꯈꯣꯏꯒꯤꯗꯃꯛ ꯕ꯭ꯔꯥꯏꯠ ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁꯀꯤ ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ ब्रेक की मतुंगदा मयाबो अमुकन ताराम नोकचरी मखा ताबा पाव पिजरी ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुकोना लमदम असिदा लैरिबा लूफ अमतगी मायोक्ता लैते करिगुंबा अपुनबगी सक्तमदा सिंगनरकपा सिंगबुदी अमुकोना लेमना थारोय हाइना अमुकोगी नौना प्रेसिडेंट की थौगाई पुनबा वासक लौख्रबा फैरोइजम नंदो लुवांग फोंदोख्रै ngasi kwa kaithel da leiba organization asigi loisangda pangthokiba taramathoi suba lof asigi general body meeting amade lof asigi nauna khalaba fam pubasing wasak lobagi thoram ga mari leinana nando luwangna lamdam asida amukona safonglakpadagi apunbagi saktam kaidana bahona duna lakle mamang thak tagi ahal singna chana ramba kaya makhata na adumak chathaduna lamdam asigi apunbagi saktam ngakna bahona gani haiki akoi lamdam sida akoi gi handagi sogna akoi national language oidana amadi official language oidana leading emex da amka su oigdamani haibagi gara super imposition man ba wafam ama yawbasina khara ilakpa gumba man basina masida miyam de apprehension ama phawni aduna akoi masi yam kumne study tawjari aduga iroina na muk hojik mayam go wafam mayam da mang da phong sana leriba naga framework issue gi matang sidi masi akoi hanana sahi kungi mamangdagi amukona masigi akhoi chapcha phirep adum leijadana lojuna lakjabani aduna akhoi matang sidi yamna sensitive oiba issue amu oirabani na akhoi hathu na natraga yam emotion mang tharga natraga presumption da yumpham marga akhoi yam kanna hena akhoi thabak tawroi wangangoi ngasigi thoram adu da saruk yakiba amukogi hanagi president PH Devana India government na laibak asigi policy semba matamda awang nongpok lamdamgi yengde haibasi thengkhang kayada makhoina tokthorok pathabak thoram kayana mayek sengna takle awang nongpok lamdamgi miyamna yade haiba utuna kayarak hana iho hokiba kaya ngasisu India government na karisu na chungdana leiri yelhomi singi khongbul mut khigadra haina mi painari ba matam asida lamdam asigi CSO singna checksin na khong thangba matam oire haiki सिकुमगी वाकरोंदा कोई थोरो का चाहिए हाल फसिदा ताकत तुम कब तुजबनी ताकत चिप पोरपदा तौनिंग को नया मा तौबो नमरोदबा अदुगी तौजन को नया मा तौबो हमदबो नया चिंचे मसी आत्मगी पोरपदा नेबा अदुगुंदा बिजु कितिन चिंदुना एना तौबो हमनाबा अदु ताकत कासन तौबदा दोनना मखोगी भारत एज एजुकेटेड मेंबर अपोइंट प्रॉपर आई बेजगे mayam na sinabi bang mayam na tangay pagawin sindo ay mabitsap-tsara kapag kailang pangkupon ng nalaruso na ito mayam na mo ay yaw ganyan ay pagawin. Lamdam asigi sanaroy India legendary boxer Mary Kom na most admired woman in India gi ahan ba mafam kanba ngamkhre Mary Kom na chada taraga point kuntraga taruk fangduna mangjil thari Pondicherry governor Kiran Bedi amadi Lata Mangeshkar na score Mapanga point nimfuga taruk amadi mapanga point kulhumdoi fangduna anisuba amadi ahum subada leiri ngasi Sri Anu Mahaprabhu Sabait Samiti Organizing Committee na senduna Sri Anu Mahaprabhu Mandir Navadip Nadia West Bengal da ngasi dagi hogduna October ama fawba numit mangani chupna pangthokadoriba Chaniga kunmathoi suba death anniversary of Rajasri Baiga Chandra Thoram ngasi Manipur dagi lakpa tongan ba miyoi chatret romna saruk yaduna hodokre Thoromadu da chief guest oikiba Manipur Food Industries Cooperative Limited ki vice president K Sarat Kumar na malemda Manipur haina chawthokna leiriba si Rajasri Baiga Chandra na hona jamal nani hauzik ama toina punsinduna aikoi gi culture asibo malemda hena masak khangana ba aikoi masel ama toina punsinduna thabak tawmina ba mathau tare apun bana pangal ne punbu punsilabadi mitopna su amuk hana ayet pa piba ngamloi haiki October kita nama power aku mana kami kuningi cultural program Rajasri Baiga Chandra Pamdaramba mahana hona zaman nasi Manipur ko masakta ko matamda ekoi culture asina achawa thulang lawtana achawa ama kalyaga pamthoi beduma culture di thoru kaya pamthana sima kuiba thoru pamthera October kita nama Haukiba August ki tang taruk ki chawrak na yukpung taramathoi helakpa duaida kumbi setupur mayai lekai da leiba N Surjit apokpa N Chingkhu amasung mahaki machin manau singna hek yumthang na leiba KH achau maitaibu mihat thina hat kibagi mayokta semkiba JAC brutal murder KH achau maitai gi JAC withdraw toba yaroi haina kumbi kaithel da kumbi municipal council gi ward number 1 dagi
9 फाउबगी मनुंगदा लैबा मियामना पब्लिक मीटिंग तौदुना वारेप लौख्रे मिफमगा मरी लैनना कुंबी मियामना JSC गी खोंगफम हंदोकपा यारोय अमदी मिहाटपगी इमुंग मनुंग अमुक हना कुंबीदा चंगलकपा यारोय हाइबगा लोइनना मसिदा थोलकपा खुदिंगमक कुंबी प्रजा मियामना मांगजिल थाना लेपकनी हाइबा वारेप लौखी तुंगदा कुंबी कैथेलदगी कुंबी तेरा खोंग फाउबा रैली चलुरगा कुंबी कैथेलदा अमुक हलखी रैली अदुदा अचौ मिहाट की सेमखिबा JSC तोकपा यारोय मिहाटपा इमुंग कुंबीदा लैबा यारोय हाइबा खोलाव कया सुमियामना लाउखी लमयानबा हिजम इरावत की चामगा कुलुमदोय सुबा मपोक कुमोन पालन थौरंगा मरी लेना ngasi langthabal CPI local council na sinduna langthabal haibok chingye koibada u chara kaya thakre thoromodu da saruk yakiba CPI Manipur State Unit ki secretariat member nongthongbam singajina thabom ama chupna chatharakpa lamyanba irawat ki kumol thorongi saruk ama oina ngasi u chara sing thabagi khongthang asi lokhatpaga loinana lamyanba irawat na pamjaramba wakhalon adu kharadang oirabasu matung inba ngamna bahotna bani haiki Sathara sumba janta irawat ki thabum palon asida akhoi gi langthapan khobum haibok sing aina khangnaba sidai sidaita akhoi langthapan local council CPI na sinjaraga ngasi gi janeta gi palanji ga mari leina u thabagi thoromochi pangthok jabani Mau Imphal Market Coordination Committee ga Kwakaithel Akham Laika Youth Club amadi singluk ka khusam naduna ngasi Kwakaithel Bazar da chayol asigi oina Mau Kaithel Phangkhre Mau dagi Kaithel Phamba lakhiba ichil inaw singna mamang dagi anauba pot sing purakhi miyamna Mau gi pothok sing pamna leinakhi Pau gi marathana atemba break amaga sulogzari Watch out! Discussion on various issues of nation and global. Talking Point every day at 8 p.m. only on Times of Manipur. TOMTV. Starting from today. Don't miss it. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVS DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862 56601 or 0385245211. Authorized dealer, Kirloskar Gensets. Break ki matungda mayambo amukana taram nokcheri makhataba pau pijari Social Integrity Voice Association Siba Haingang Awang Laikai na sinduna ngasi Siba gi taramapon suba Foundation Day kam Irabat Day thoram ngasi pangthokre thoram adu da Imphal East District Police Station gi SP Haubizam Jogesandra Envoy alias Rajendra amadi Ilangbam Chawbana mathang sitna Chief Guest of Honor amadi President oiki Lamyanba Irawat ki mitamda miyamna haikat laikat tamba Sivagi founder singda khudol tambana amadi state level debate competition pangthokpana thoramadugi mapung oiba saktam oiki Tawdaba yadaba khoi lawdaba yadaba podo manung solve box ama tawbo lawbiba mi kawdaba yadaba law horo no tawbiba system kedam semdok naidra di akoina laigidraba Irawat kayar laikalagasu thanganjana ne kayar laikalagasu akhoi ki system sina kumai ki system dana committee loina thamba ai isa semba kadaba laikai di home program semba nabdana kanam ta laitaba pu panda boi targadi kayar dana laikalagasu kayar dana nainaragasu khap awal korpung ngamoi dha hai bi amon nangde bang to leye adla sigum bagi mifam sita akhoi nainabaga loina na home program ba akhoi isa na sansan dragadi ai sama sei yang kai handle nga ngai se panyam koire home to udri Thobal Battalion 9 Sector Assam Rifle na Headquarter IGR South ki medeng makhada Najang Village da free medical camp ama pangthokre camp adu da khunja samarom lemna layeng bagaloina na hidak langthak sing yen thoki amadi sanitation amade hygiene gi maramda akhang ahai singna wangang badu miyam da wakhal tahanki amarom da Tulihal Battalion gi makhada Patsoi Company operating base na susinduna Lamsambi Village da National Skill Development Mission gi makhada awareness camp ama pangthokre hairi Optical neuropathy laina na maram oiraga mamit animak uba ngamdabana mima nadraba punsi mahing amada hingliba tera yengkhom leiraktage Sadopam Extenda ngasi St Joseph Higher Secondary School gi Ben Service Union na masagi mayumda chatuna lupa lising kun gi mating pangkhre
Tengbang Sel Kusina Baduda Sarugyakiba Association gi Secretary Ilangbam Inauchana Awaba Mayok Nariba Sadokpam Action da Association gi Maikaidagi Angamba Mateng Pangbani Miyamna su awaba tarba singda angamba mateng pangbiu haiki Si Sangai Progda Leba St. Joseph Higher Secondary School Students Band Service Union gi Makada Leriba Aikogi members singna angamba mateng khara pangnaduna hujitera Yangkhom Director Leba Sadokpam Action Singogi Magi ana layeng da mateng khardo ersu pangna ba haidana aikoi union gi side tegi ngasi asi mateng pangba laksabani hairiba mateng pangba asida aikoi union asigi makhada lebiriba akoi union gi members sing kunamba pusu akoi secretary gi side tegi thagatsari aduga loinana akoi now action gi anaba pusu tuna pharapa oirasnu haidana akoi union gi maikei tegi haijeri Bamon Laika Youth Club Yairipokna Senduna Tha Sigi Kunmapanda Club Asigi Ground da Pangthokadoriba Chamaga Kulumdoi Suba Irabat Ningsing Tharonggi Mangoina Nangasi Bamon Laika Youth Club Yairipokna Bamon Laika Maira Paibi Yairipok Police Station Yairipokta Leiba Kuntaruk Suba Assam Rifles Yairipoki Fire Substation amasung Wangkhem Kendragi MLA Megachandraga Kusamnaduna Nongmagi Oiba Social Service Camp ama Pangthokminakre Kem aduda Bamon Laika Youth Club ki akoiba Yairipok Bazar Pukri amadi Drain amadi Yairipok Thonggi Saruk Sing Sitok Chamthokpagi thabak chathaki Maduda Yairipok Fire Substation na Fire Tender Wangkhem Kendragi Honorable MLA Kaisa Megachandrana su JCB Forsan amadi Tipper Puthokpiduna Mating Pangki Ngasigi Social Service aduda saruk yakiba Bamon Laika Youth Club ki General Secretary Sanjoy Hidamna Thasigi Kunmapanda Pangthokadoriba Lamyanba Irabot ki Chamag Kulumdoi Suba Irabot Ningsing Tharamga Mari Leinana Tongan ba Parikyada Mai Paklakraba Mahiroi Singda Khudol Tamduna Pungning Thogatpaga Loinana State ki Thakta Sangdamnaba Kaya Pangthokani haiki Swachhata Hi Seba Campaign gi saruk amoina ngasi Thoubal District Police na Thoubal DC amadi Thoubal Municipal Council ga khusamnaduna Thoubal Police SP Office Police Station amadi Outpost singda Cleanliness Drive chathakre Campaign aduda Thoubal Police ki makok thongbo officer sing amadi personnel singna saruk yabaga loinana amot akai sing Thoubal Municipal Council gi gari sing sizinaduna lokthokhi Ngasi yukfongna khiba pause singda kari maro ba paw yauribagi habado mayam puna mok khangminasi Lamjingba Times Adat School gi oja singda taruk suba pe piba yauna cabinet na warep kya lokre WII na Amur Falcon manga satellite radio tagging tawragani eni gi manung hanjin ba mafam singda drone siznaduna life saving drug yohan gadawri Manipur nuclear medicine ki kudung chaba lehanaba arke ranjan na pukhatkre CAB gi mayokta akan makhongjang sangsinna ba warep lokre Sangai Express Ganja thanaba gi thausil samna ba cabinet na khanakre Lamyan ba irabot laikhidabagi humpuni pan subak kumon thoram pang thokre Huyen Lan Pau Samudra gi imai wangkhalakpa amasung Himalay gi un mahi lang thorakpana India gi city kayamarum ising thumjilak bayana leire IPCC Ganja pambe legalize tawduna thahanaba cabinet na khanakre NCB NIA office sanaba lam lease the pinaba cabinet na lepnakre NAFIF CAB gi mayokta North East State singda October 3 dagi khongjang sangsin ba hauragani Isel Express State Cabinet mifomna agenda yankhai taret khanaduna warep lokre plastic manghan bagi matang da Sisipurda workshop pangthokre Science exhibition yaithokle bike na thombada usop lakbi leikhidre Fagokta gi oja singna wakat mifom sathakre Sana Leibak Cabinet na Adat School gi oja singda taruk suba pay commission gi tolop piba yakre Ganja license piraga thahanaba mathang cabinet ta khanaragani Amur Falcon manga October thada WII na tag tawgadawri CAB gi mayokta khongjang sangsinaba warep nakre Pok na form Manipur da leiriba Adat School gi oja singda 6 pay commission gi talop pinaba cabinet na warep lokre MP Dr Ranjan na nuclear medicine facility lehenaba wafam pukhatkre Amuba Piral Singkatuna Kongjang Sangsili NRC gi matang da Delhi gi Ramjas College da nomigi oiba seminar fang thokre Naharol gi thaudang cabinet na ganja thabagi wafam khanakre yungang pusilakpagi excise duty ga stanpham double dagi khara hangatna launaba warep lokre Naga gi unique oiba history da yumpham oiraga solution purakadabani NSF
Baby Shanagi case CBI the sinagadabani haina mahiroi singna black best chetuna khongjang sangsinkre. Chief Minister N. Biren Saruk Yagani musu amade master ki literary amasung science mit loisinkre. Ireibak Ganja legalize to state cabinet na khanakre. At that college Ozasing 6 pay pibada yakre. College Ozasing the teret suba UGC pay scale PU haiduna sangsilakiba khongjang matam kharagi suspend tawkre. Nuclear medicine ki khudong saba lehen binaba taksinkre. Aroibada maroiba pau amuka hana pijari. Noneda housing sariba world highest railway bridge asigi akoibada international level tourist center ama athuba matamda sana bahonaragini haina Manipur gi Chief Minister N. Biren haikre. Tourism sector na miyoi kaya hingnabagi lambi oihalle haina Manipur Tourism Forum gi founder president Dr. THW na fongdokre. Lamdam asida sana khonabada natana hiram khudimakta ani thokpagi hainabi leiriba si thadoklase haina Youth Affairs and Sports Minister Latpau Haukimna appeal tawkre. Amadi amukona lamdam asida leiriba luf amatagi mayokta leite karigumba apunbagi saktamda singnarakpa singbude lemna tharoi haina Phairoizam Nando Luwangna section 1 thamkre. Hauziki wainadi Manipuri pau matang sida loisinjare mideng tabiribasingbo amuka hana khurumjari.